ꯍꯥꯏ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯉꯁꯤ ꯑꯩ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦꯀꯣ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 5:30 ꯇꯥꯔꯦꯕ ꯑꯗꯣ ꯑꯩ ꯊꯣꯡꯅ ꯊꯕꯛ ꯂꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯊꯣꯡꯉꯦꯕꯀꯣ ꯆꯥꯛ ꯊꯣꯡꯉꯦ ꯑꯩꯈꯣꯏ ꯏꯅꯝꯃꯍꯣꯏꯗ ꯆꯠꯇꯣꯔꯤꯕꯀꯣ ꯄꯊꯥ ꯀꯥꯟꯗꯤꯗ ꯑꯗꯣ ꯑꯩ ꯑꯥꯗ ꯌꯧꯔꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯥꯗ ꯌꯧꯔꯒ ꯑꯃꯨꯛ ꯂꯝꯁꯥꯡ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩ ꯁꯤꯗꯩ ꯊꯣꯡꯉꯦꯕꯀꯣ ꯆꯥꯛꯇꯤ ꯌꯥꯖꯔ ꯊꯣꯡꯉꯅꯤ ꯍꯤꯟꯖꯥꯡ ꯊꯣꯡꯉꯦ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯉꯁꯤ ꯆꯠꯄꯗꯨꯁꯨ ꯑꯍꯥꯟꯕꯒꯤ ꯕꯖꯥꯔ ꯍꯥꯏꯗꯤ ꯄꯊꯥꯀꯥꯟꯗꯤ ꯆꯠꯄꯩꯗꯨꯒ ꯃꯌꯨꯝꯗꯨ ꯍꯥꯏꯗꯤ ꯃꯐꯝꯗꯨꯗ ꯌꯦꯡꯍꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛ ꯉꯁꯤꯒꯤꯁꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯅ ꯊꯣꯡꯉꯦ ꯑꯩ ꯉꯥꯆꯧ ꯊꯣꯡꯒꯦ ꯇꯧꯔꯤꯅꯦꯕꯀꯣ ꯉꯥꯁꯤꯒ ꯆꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯁꯤꯗꯤ ꯑꯉꯥꯡꯒꯤ ꯆꯥꯛꯅꯤ ꯑꯉꯥꯡ ꯆꯥꯛ ꯀꯥꯝ ꯂꯣꯏꯔꯦ ꯆꯥꯛꯇꯤ ꯌꯥꯖꯔ ꯊꯣꯡꯉꯅꯤ ꯁꯤꯒ ꯉꯥꯆꯧ ꯊꯣꯡꯕꯒꯤ ꯊꯧꯔꯥꯡꯗꯤ ꯂꯣꯏꯔꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯥꯗ ꯆꯥꯃꯤꯟꯅꯧꯔꯅꯤ ꯃꯆꯤꯗꯅꯦ ꯄꯨꯂꯩ ꯂꯩꯌꯦꯕꯀꯣ ꯄꯨꯂꯩꯒ ꯑꯂꯨ ꯌꯣꯡꯆꯥꯛ ꯑꯃꯒ ꯏꯔꯣꯟꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯂꯨꯖꯤꯡꯒꯦ ꯃꯇꯝꯁꯤꯅ ꯅꯪꯉꯗꯤ ꯑꯩ ꯇꯧꯒꯦ ꯃꯐꯝꯁꯨ ꯂꯥꯞꯄꯅꯤꯅ ꯈꯔ ꯉꯟꯅ ꯊꯣꯛꯇꯣꯏꯅꯦꯕꯀꯣ 7:30 ꯑꯗꯨꯒ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯉꯥ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯑꯉꯥꯡ ꯄꯤꯊꯛꯏꯉꯦ ꯑꯉꯥꯡꯁꯨ ꯆꯥꯛ ꯏꯟꯖꯥꯡ ꯄꯤꯖꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯨ ꯃꯥꯏ ꯆꯥꯛ ꯄꯤꯖꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯉꯥꯡ ꯄꯤꯖꯔꯤꯉꯩꯗ ꯌꯥꯔꯗꯤ ꯑꯩ ꯄꯨꯂꯩ ꯑꯂꯨ ꯑꯃꯁꯨ ꯏꯔꯣꯜꯂꯝꯃꯅꯤ ꯁꯤꯒ ꯑꯩꯒꯤ ꯉꯥꯆꯧ ꯊꯣꯡꯕ ꯂꯩꯔꯦ ꯂꯣꯏꯔꯦ ꯊꯣꯡꯕꯀꯣ ꯃꯩꯁꯦ ꯑꯩꯅ ꯈꯤꯇꯪ ꯂꯥꯡꯍꯜꯂꯦꯕ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯆꯧꯕꯗ ꯏꯪꯅ ꯃꯍꯤꯁꯦ ꯐꯛꯆꯪꯉꯤꯅꯤꯅꯀꯣ ꯑꯗꯨꯒꯤ ꯁꯤ ꯑꯩ ꯑꯉꯥꯡꯒꯤ ꯆꯥꯛ ꯂꯩꯔꯦ ꯁꯤ ꯍꯧꯖꯤꯛ ꯇꯛꯈꯥꯏꯔꯅꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯑꯗꯨ ꯁꯤꯒꯕꯨꯗꯤ ꯈꯔꯕꯨꯗꯤ ꯊꯝꯃꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯖꯕꯩꯗꯣ ꯁꯤꯁꯨ ꯇꯛꯈꯥꯏꯔ ꯄꯨꯗꯣꯏꯅꯤ ꯂꯣꯏꯔꯦ ꯗꯨꯛ ꯊꯥꯗꯣꯛꯏꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯅꯤ ꯑꯗꯨꯒꯤ ꯑꯃꯗꯨꯁꯨ ꯊꯥꯡꯒꯠꯄ ꯉꯝꯃꯅꯤ ꯊꯥꯡꯒꯠꯂ ꯑꯩꯈꯣꯏ ꯊꯣꯛꯇꯣꯔꯦ ꯑꯉꯥꯡ ꯂꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯇꯔꯥꯄꯨꯔ ꯊꯣꯡ ꯂꯥꯜꯂꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯅꯔꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯩ ꯁꯛꯁꯦ ꯀꯩꯅꯣ ꯉꯁꯤ ꯑꯩ ꯁꯛꯁꯦ ꯃꯃꯤꯠ ꯄꯣꯝ ꯑꯩꯈꯣꯏ ꯃꯣꯏ ꯕꯖꯥꯔꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯀꯔꯤ ꯍꯥꯏ ꯕꯖꯥꯔꯗꯣ ꯑꯗꯣ ꯁꯤ ꯃꯤꯁꯇꯤ ꯂꯧꯔꯤꯕ ꯑꯥꯗ ꯄꯨꯕꯒꯤ ꯁꯤ ꯃꯣꯏ ꯕꯖꯥꯔ ꯁꯤ ꯌꯧꯔꯗꯤ ꯌꯧꯔꯦ ꯁꯤꯒꯤ ꯈꯤꯇꯪ ꯆꯠꯊꯔꯒꯅꯦꯕ ꯑꯩꯈꯣꯏ ꯏꯅꯝꯃꯣꯏꯒꯤ ꯕꯖꯥꯔꯅꯤ ꯃꯣꯏ ꯕꯖꯥꯔ ꯂꯣꯏꯔꯦ ꯁꯣꯅ ꯍꯣꯏꯗ ꯕꯖꯥꯔꯅꯤ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯁꯤꯒꯤ ꯃꯩꯇꯩ ꯇꯥꯕ ꯍꯧꯔꯦꯀꯣ ꯃꯩꯇꯩ ꯇꯥꯕ ꯍꯧꯔꯦ ꯑꯩꯈꯣꯏꯅ ꯂꯩꯕꯤꯗꯣ ꯃꯗꯨꯒꯤ ꯁꯥꯏꯠꯁꯦ ꯃꯩꯇꯩ ꯁꯦꯠꯂꯦ ꯁꯤ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯦ ꯌꯦꯡꯉꯨ ꯍꯣꯏ ꯏꯆꯨꯕꯤ ꯑꯩ ꯌꯧꯔꯦꯅꯦ ꯑꯩꯈꯣꯏ ꯌꯧꯁꯜꯂꯛꯏ ꯆꯨꯅꯨ ꯀꯩ ꯐꯥꯎꯕꯤꯒꯦ ꯅꯌꯨꯝ ꯌꯧꯔꯦꯅꯦ ꯉꯁꯤꯗꯤ ꯊꯕꯛꯀ ꯀꯔꯤꯝ ꯇꯧꯗꯣꯏꯅꯦ ꯑꯉꯥꯡꯁꯦ ꯍꯔꯥꯎꯃꯟꯒꯤꯅ ꯅꯨꯡꯉꯥꯏꯃꯟꯒꯤꯅ ꯑꯗꯨꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯂꯨ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯃꯤ ꯀꯅꯥꯝ ꯑꯥꯗ ꯂꯩꯔꯦ ꯑꯗꯒꯤ ꯇꯥꯔ ꯈꯨꯗꯤ ꯎꯔꯤꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃꯣꯏ ꯃꯌꯨꯝ ꯌꯧꯔꯦ ꯂꯩꯔꯦ ꯁꯤꯒ ꯆꯪꯗꯣꯏꯅꯤ ꯏꯁꯤꯡ ꯂꯥꯛꯑꯝꯃꯤ ꯃꯥꯅꯤ ꯑꯩ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯂꯩꯔꯦ ꯌꯧꯔꯦ ꯑꯩꯈꯣꯏ ꯌꯧꯔꯦ ꯌꯧꯔꯦ ꯌꯥꯝ ꯇꯨꯝꯅꯤꯡꯉꯨꯔꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯅꯆꯥꯅꯨꯄꯤ ꯃꯌꯨꯝ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯥꯅꯨꯄꯤ ꯎꯅꯔꯦ ꯏꯁꯨ ꯎꯅꯔꯦ ꯄꯥꯝꯃꯤꯟꯅꯅꯤ ꯀꯩꯅꯣꯅꯦ ꯀꯩꯖꯤꯒꯦ ꯍꯥꯏꯅꯣ
ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ ꯅꯪ ꯃꯣꯏ ꯁꯟ ꯑꯆꯧꯕꯁꯦ ꯂꯩ ꯁꯤ ꯉꯥ ꯐꯥ ꯂꯩꯔꯝꯃꯤ ꯇꯨ ꯐꯖꯗ꯭ꯔꯥ ꯈꯨꯠꯆꯥꯎ ꯑꯃ ꯒꯥꯁ ꯀꯥꯞ ꯍꯥꯎ ꯑꯩꯈꯣꯏ ꯇꯥꯗꯣ ꯉꯥ ꯐꯥꯔꯤ ꯌꯥꯎꯔꯛꯑꯕꯣ ꯍꯥꯎ Jangan ui. Bây giờ đâu này đi. sao à nó rồi mấy là chị em mà mỗi đầu huynh nhỉ đó rồi mấy là chị mà mỗi đầu huynh nhé Mà đi chỗ cái thằng nó có đi mua nè. Mama na mo udri bo si sendiri lera kote. Sere pazare. Rasi leire. Oi sanje chawdra. Idi kijaba na wara kadra na. Jersey cho video. Nhoi nhoi. Ôi nhoi nhoi. Cái đi thắt thắt giờ để số mai lên nè bố. Nó bà bay ngồi phải giờ mới lùi đấy. Có 살라면 이거라. Kana la buk to leron. Choi tene chairing do ibai managan de leram bi bai nga thawre par ha ra chi ha de. Bai se ai tiong do ke. 지금 내가 잠깐 자지겠다. Se 80 second zum. Nang ting cho wan ni. Mày không gì. Chị cho cái nào hả? Chị. Chị có phải lên đi tao học bao giờ rồi. Papa gì con mình? Chị rồi. Ibai gì nè? Dạ. 내가 이거 보여야 돼. 딱 컴을 했잖니. 야, 마이 트람 뿜내가 뭐라. Cinema lising ahum pin na yai do. 시부야. Sina ita dona rau thongam me sina aina yumdagi nga chau thonga porakpa sina khota dona thongam utti sina mana horamba bora chu pure du thabak phabi mayum ladi thabak phabi sa ba loi ra sak sa bi la de du la ma phang la ma phang la te ma hui hui ngầu không có tự chung đi hui ngầu không có tự chung nungsinadra uyog dong mong nungsinara kanji mi masen mong nungsinara tre ni maron khang da ba masen nungsinara e maron khang ba masen nungsinara tre nang chak pijan loi re ai su sa re moi su sa ri to singal ke aba kra ko nyo nang che ngi chalam dai yo re hello họ coi hồi chiếc hình le cái dầu ra bắt ra con đi dầu đó ra cho nó thổi bị lấy hầu ra và không gì chinh đã lối lên là đi từ đi chinh đọc khai ra phải giật ra view chinh vậy đến đây xin ngoài bên xa bằng ăn lên này được siga uri ching da uri ba jum jing je kaya meherpur de Masinpur de leba army camp chuki kanoni quarter
manung dah. Sini si Konagi Bridge, longest bridge. Si uri ching di army camp matan. Si army camp. Si tower ka si army camp ke manung dah. Kamu. Hamsi. Titit.